June tang tarahundoida Israel na Iran gi nuclear amdi military site sungda nongthakdagi landaduna horkiba Israel Iran gi land state ngarang Americana phong na Iran da khut thabu yakshil kiwa makhoi gi thongwasna kaksha bi shab America gi thongwasna Prithibigi Ahumsuba Lanjao Tharak maina chukhatpoina thokle haina maikai kyadagi lawnrakli. A short time ago, the U.S. military carried out massive precision strikes on the 3 key nuclear facilities. Ngarang ayuk ngan Americana makhoi gi napal kazafam odibo kana gumna kati UFO alien spacecraft wherever khanari betgum makhoi gi B2 Spirit stealth bomber system Iran gi maru betgum nuclear sites hom thugai kibgi pawdum suloina tabiram mane. Congratulations, President Trump. Your bold decision to target Iran's nuclear facilities with the awesome Moina Tugai Chris Iran gidi khwadigi chawbo major nuclear facilities in Oirivani Maming Balabda Fordo Natan Samadi is Fahani Sigi attack as the American Snake Makwigi Mukta from Oirivo B2 Spirit stealth bomber snake. Aduga moinasdagi thada Krishna maming the hektab the kinaniva GBU-57 bunker bustersni. Masik kezilising tarangdoi chatuklum numba thadar puglai mai the tabaga pokhai bing huntai koi lainung the fit jani rom su huchil lakanda haidi lainung the fit jani luthana fogai raga pokhai dowa a lainung the jackson lu lag lady be koi underground facilities and the bunkers in thugai never design tokiba bomjong ne. Kangjin view Sigi bomb mapisimukti B2 bombers natana atopa pai B bombers namata mabu pubo honba ngamdri. So guys, ngasdi 1xF ki matang da khangnasi 1x game section the cross under and over dice na singba makal mathil game sing yauri mayam na yam pamnari biti cross ni game sing si sandraga sel gi mana sing thui halli aduga adom na sigi promo code si sine biragadi ₹1,49,000 fawgi bonus kudak ta phangani aduga lupa chani dei horga deposit toraga game sing si sanabi ya halli aduga 1x ta di adom na te game sing dagi han highest odd phangani. So what are you waiting for? Link comment pin dog zakrabani, go and check it out. Sakudaba bomber hainisu khangrabasigi B2 Spirit bomber ase 1980s ki matamda ki Soviet ki radar na fabungam handa mukhoida butpret ki matagum landana ba tamnana bhaidna khanna design to ki batgumba yamna akhannar ba khulai ni America ki Sigi khulai isna ahan noina 1989 da changyang duna pai khragasu masna officially service da changa kivadi 1997 dani adubu masi sabada cell sathina changba marumna ngasi fawda Americana sumasi kun mathudagi hina sab ngamdri ama sabada $1 billion ani hina changi hairi B2 bomber sigi magi thudok hindu pamatik mayai haragdi magi top mongda paliba masagi kupan adugu radar chupsin mangamba machakshingna saba adai maisha su maming tegina thatok maramna yeknabna mokhogi khwaidagi pharabne habtgum nongthaki chungoi air defense system sing mabu paishilak le haibsiki ku fungri yam satina lubasni refuel torogadi B2 bomber kilometer lishing taraturklum paibangami Amay wana tana B2 stealth bombers makti mioi bna ngasi phawda saki bu khwaidgi problem nuclear shingi manungda amani haina lingna dum highway masim na somira kana ngasi phawda mokhoigi khwaidgi nakna ba michangni haribli boxing da sigi clash di yon kimulaitri B2 Spirit stealth bombers di mokhoni yon thukpa sum pam hek pamdri masi yon thurug di mokhoina maya bigum mang bairabkum lan mokhoina butprit ki satam langba ngamjari basi moigi advanced sort of stealth technology ase loina khanaraklani masna moigi military da chawba sontha bam oilakani haina mokhoina mi paijari Sigum Sulai Vasna Americana B2 bombers makti makoina hi aigum jackson thamjari bane aduga moina ngarang moigi athoibu khulashi sinaragi Iran da landa kribudumadu achamba military operation amakhangnate make senglaba geopolitical message samasune gini moina hijilesi moina ifongphong yawsilabni na topa Middle East liba kyamsu yawsil oi haidani ngai leitre moina maram oi achaw original Lanjao mo helpya bagi maina aduni Americana chukhle isi Samjil lahar bdangarang Americana Iran da makhoi gi B2 bomber season raga thaki be attack aduna Israel Iran gi lance gi masaksi yam chawna hongba lakhan khre malem gi atai libak singsu kanana pidur haidna lance de mamit ko de samtri yengsin na ba hon khre haibani han dagi hena